ꯇꯦꯔꯦꯁ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯎꯅꯅꯤꯅ ꯍꯔꯥꯎꯅ ꯀꯥꯈꯤꯕ ꯅꯨꯄꯥꯗꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯐꯠ ꯀꯨꯝꯂꯛꯄꯗꯨꯗ ꯁꯪꯒꯣꯏꯗ ꯐꯝꯂꯒ ꯂꯩꯔꯤꯕ ꯑꯍꯨꯝꯗꯨꯗꯤ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯂꯥꯛꯄꯅ ꯀꯔꯤꯃꯨꯛ ꯀꯥꯎꯔꯖꯥꯠꯅꯣ? ꯀꯥꯎꯕꯗꯤ ꯃꯥꯟꯗꯦ꯫ ꯅꯨꯄꯤ ꯃꯃꯥꯅ ꯆꯩꯕꯤꯔꯖꯥꯠꯂꯣ? ꯍꯩ, ꯅꯨꯄꯤ ꯑꯃꯠꯇꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤꯗꯦꯅꯦ꯫ ꯆꯩꯕꯗꯤ ꯃꯥꯟꯗꯦꯕꯣ꯫ ꯂꯥꯛꯄ ꯃꯥ ꯆꯪꯉꯛꯄꯗꯨꯗ ꯈꯪꯅꯤꯡꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯪꯅ ꯐꯠ ꯀꯨꯝꯃꯛꯏꯁꯤꯅ? ꯃꯩꯒ ꯂꯣꯏ ꯃꯨꯠꯍꯧꯔꯦꯗ꯫ ꯍꯧꯖꯤꯛ ꯎꯅꯕꯩ ꯋꯥꯈꯜꯗꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯕꯤꯗ꯭ꯔꯣ ꯃꯈꯣꯏ ꯌꯨꯝꯁꯤ ꯆꯥꯛꯉꯟ ꯆꯥꯔꯒ ꯇꯨꯝꯕ ꯑꯣꯏꯅ ꯇꯧꯕꯅꯦꯅ꯫ ꯂꯥꯛꯄ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯐꯅꯕꯨ ꯄꯣꯁ ꯇꯥꯔꯝꯅꯤ꯫ ꯆꯥꯛ ꯇꯞꯇꯥꯏ ꯆꯥꯁꯤꯜꯂꯒ ꯅꯥ ꯐꯟꯗꯣꯛꯑꯒ ꯇꯨꯝꯕꯗꯣ ꯃꯤꯠꯇꯕꯨ ꯎꯔꯛꯏꯅꯦ꯫ ꯅꯣꯠ ꯃꯥꯏ ꯇꯥꯏꯞ ꯅꯨꯄꯤꯅꯤ ꯀꯣ, ꯑꯩꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯇꯥꯗꯣꯏꯁꯨ ꯂꯩꯇꯦ꯫ ꯁꯨꯝꯕꯣꯕ ꯋꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯔꯤꯅꯤ꯫ ꯇꯥꯎꯃꯩ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯎꯅꯕꯩ ꯇꯥꯟꯖꯥ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯍꯣꯏ ꯃꯇꯝꯗꯕꯨ ꯑꯃꯝ ꯑꯊꯦꯡꯗ ꯄꯥꯈꯪ ꯂꯩꯁꯥ ꯎꯅꯔꯒ ꯁꯨꯝꯕꯟꯗ ꯐꯧ ꯁꯨꯃꯤꯟꯅꯩ, ꯂꯤꯀꯣꯜ ꯁꯥꯟꯅꯩ꯫ ꯍꯧꯖꯤꯛꯇꯗꯤ ꯃꯤꯜ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯁꯨꯝꯕꯜ ꯃꯁꯛꯀ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯊꯥꯏꯅꯩ ꯃꯇꯝꯗ ꯄꯣꯛꯍꯧꯗꯕꯁꯤ ꯑꯣꯟꯊꯣꯡ ꯆꯥꯈ꯭ꯔꯦꯗ꯫ ꯄꯥꯝꯖꯕ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇꯒ ꯐꯠꯀ ꯆꯠꯁꯤꯜꯂꯒ ꯁꯤꯡ ꯈꯥꯏꯕꯤꯒꯦ, ꯏꯁꯤꯡ ꯍꯣꯟꯕꯤꯒꯦ ꯀꯥꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯔꯒ ꯁꯪꯉ ꯂꯩꯕ ꯐꯪꯉꯝꯅꯤ꯫ ꯀꯅꯥ ꯈꯪꯕ, ꯅꯈꯣꯏ ꯑꯩꯈꯣꯏꯁꯤ ꯊꯥꯏꯅ ꯃꯇꯝꯗ ꯄꯨꯔꯒ ꯃꯇꯝ ꯂꯣꯏꯗꯅ ꯑꯅꯧꯕ ꯃꯄꯣꯛꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯑꯣꯏꯔꯝꯃꯗꯤ꯫ ꯑꯃꯨꯛꯀꯁꯨ ꯆꯥꯏ ꯄꯥꯁ ꯂꯥꯏꯐꯀꯤ ꯃꯦꯃꯣꯔꯤꯁ ꯑꯝꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗꯕꯁꯦ꯫ ꯑꯣꯟꯊꯣꯛꯅ ꯄꯦꯟꯗꯦꯗ, ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯑꯩ꯫ ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯔꯦ? ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯣꯏꯔꯣ ꯅꯪꯕꯣ? ꯔꯥꯖꯕꯤꯔ ꯆꯦꯆꯦꯠꯇꯨ ꯎꯠꯂꯝꯃꯤ꯫ ꯇꯨ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯊꯦꯡꯅꯁꯦ ꯍꯥꯏꯅ ꯏꯔꯛꯄꯅꯤ꯫ ꯗꯦꯕꯤꯠ ꯈꯪꯅꯤꯡꯅ ꯎꯅꯗꯦ ꯍꯥꯏꯔꯒ ꯑꯁꯤꯅ ꯀꯔꯝ ꯀꯥꯟ ꯄꯤꯅꯩꯕ? ꯂꯥꯛꯄꯁꯨ ꯅꯔꯣꯜ ꯁꯦꯡꯉꯣꯏꯕꯣ, ꯅꯠꯇ꯭ꯔꯗꯤ ꯑꯔꯣꯟ ꯑꯊꯨꯞ ꯇꯧꯕꯩ ꯑꯩ ꯁꯥꯎꯔꯛꯀꯅꯤ꯫ ꯃꯔꯝꯕꯨꯗꯤ ꯆꯥꯗꯦꯀꯣ ꯁꯥꯎꯗꯣꯏꯁꯦ꯫ ꯃꯩꯁꯨ ꯊꯥꯟꯗꯦ꯫ ꯑꯩꯅ ꯀꯨꯝꯃꯒꯦ ꯇꯧꯕꯗ ꯆꯦꯗꯨꯝ ꯑꯃ ꯇꯥꯔꯝꯕꯗꯨꯗ ꯑꯩꯁꯨ ꯀꯩ ꯑꯣꯏꯔꯖꯥꯠꯅꯣꯅ ꯌꯦꯡꯉꯨꯕꯅꯤ꯫ ꯃꯄꯥ ꯆꯥꯅꯅ ꯃꯥꯒꯤ ꯑꯣꯏꯔꯝꯃꯤꯅꯤ꯫ ꯕꯦꯁ ꯇꯥꯔꯦꯀꯣ ꯑꯗꯨꯗꯤ, ꯀꯣꯛ ꯎꯅꯔꯣ ꯍꯌꯦꯡ꯫ ꯅꯪꯒꯤ ꯎꯅꯔꯨꯔꯦ ꯍꯥꯏꯔꯒ ꯅꯨꯄꯤꯒ ꯐꯤꯡꯒꯠꯅꯕꯩ ꯐꯤꯕꯝꯗꯨꯗꯤ ꯀꯥꯟꯗꯦꯀꯣ ꯏꯕꯣ꯫ ꯅꯨꯄꯤ ꯀꯣꯏꯕ ꯍꯩꯇꯕ ꯅꯪꯅ ꯀꯃꯥꯏꯅ ꯀꯣꯏꯗꯣꯏꯅꯣ? ꯃꯥꯅ ꯀꯣꯏꯒꯦ ꯍꯥꯏꯕꯗ ꯌꯥꯔꯛꯑꯝꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯀꯣꯏꯅꯕꯩ ꯅꯤꯌꯣꯝ ꯈꯪꯗꯧꯅꯤ꯫ ꯗꯦꯕꯤꯠꯅ ꯇꯥꯎꯃꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯀꯥ, ꯅꯨꯄꯤ ꯀꯣꯏꯕꯩꯁꯤ ꯕ꯭ꯔꯣꯗ ꯅꯤꯌꯣꯝ ꯈꯔ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯣ? ꯃꯈꯣꯏ ꯐꯤꯕꯝꯁꯤꯗꯤ ꯎꯅꯕ ꯈꯨꯗꯤꯡ ꯐꯤꯡꯒꯠꯅꯕ꯭ꯔꯥ, ꯋꯥ ꯁꯨꯛꯉꯥꯡ ꯉꯥꯡꯅꯗꯕ꯭ꯔꯥ ꯑꯗꯨꯝ ꯇꯧ ꯂꯩꯔꯤ꯫ ꯂꯥꯛꯄꯁꯨ ꯌꯥꯎꯁꯤꯜꯂꯤ꯫ ꯀꯀꯥ, ꯑꯁꯤ ꯃꯑꯣꯡꯁꯤꯅꯗꯤ ꯑꯣꯏꯗꯣꯏ ꯃꯥꯟꯗꯦꯕꯣ꯫ ꯑꯁꯨꯛ ꯀꯨꯏꯅꯁꯨ ꯀꯅꯥꯝ ꯀꯣꯏꯗꯅ ꯂꯩꯔꯒ꯫ ꯇꯥꯎꯃꯩꯅ ꯏꯕꯣ, ꯅꯪꯅ ꯃꯥꯈꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯃꯁꯥꯅ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯃꯉꯣꯟꯗ ꯇꯥꯟꯅꯕ ꯃꯑꯣꯡ ꯃꯇꯧꯁꯤꯅꯗꯤ ꯑꯗꯨꯝ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯦꯕꯤꯒꯤ ꯋꯥꯅꯤ ꯅꯪꯒꯤꯗꯣ꯫ ꯆꯞ ꯆꯥꯕꯤ ꯄꯥꯎꯈꯨꯝꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ꯫ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯃꯇꯨꯡꯗꯩ ꯏꯕꯥꯅꯤ ꯄꯨꯟꯈꯤꯗ꯭ꯔꯦ꯫ ꯃꯔꯛꯇꯨꯗ ꯑꯩ ꯀꯅꯥꯝ ꯀꯣꯏꯗꯅ ꯃꯥꯈꯛ ꯈꯜꯂꯒ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯅ ꯅꯪꯅ ꯈꯪꯕꯩ ꯋꯥꯅꯤꯗꯅ, ꯑꯗꯣ ꯃꯥꯅꯗꯤ ꯀꯃꯥꯏꯅ ꯈꯪꯉꯝꯅꯤ? ꯀꯀꯥ, ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦꯕꯣ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯟꯅꯕꯤ ꯑꯝꯇ ꯇꯤꯟꯅꯗ꯭ꯔꯣ? ꯅꯪꯒꯤ ꯄꯥꯎ ꯌꯧꯍꯟꯕ ꯌꯥꯕ? ꯑꯗꯨꯁꯨ ꯇꯤꯟꯅꯗꯦ꯫ ꯀꯣꯂꯦꯖꯁꯨ ꯄꯨꯟꯗꯕꯅꯤꯅ ꯃꯥꯅꯁꯨ ꯅꯪ ꯑꯇꯣꯞꯄ ꯃꯤ ꯂꯩꯔꯝꯃꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯍꯜꯂꯤꯗꯅ꯫ ꯂꯥꯛꯄꯅ ꯑꯗꯨꯒꯤꯗꯤꯅꯦ, ꯑꯩ ꯍꯦꯛꯇ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯒ ꯑꯩꯈꯣꯏ ꯕ꯭ꯔꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ, ꯁꯤ ꯐꯤꯕꯝꯗ ꯂꯩꯕꯅꯤ ꯍꯥꯏꯅ ꯑꯩ ꯍꯦꯛꯇ ꯍꯥꯏꯔꯨꯒꯦꯅꯦ꯫ ꯍꯥꯏꯔꯅꯨ꯫ ꯃꯥꯒ ꯎꯅꯅꯤ ꯍꯥꯏꯗꯥꯏ, ꯑꯗꯨꯗ ꯃꯁꯥꯅ ꯍꯥꯏꯍꯜꯂꯨ꯫ ꯀꯣꯂꯦꯖ ꯂꯥꯏꯐ ꯃꯇꯝꯗ ꯃꯥꯡꯈ꯭ꯔꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯅꯦꯛꯁꯟꯗꯣ ꯅꯪꯅ ꯂꯤꯐꯝ ꯊꯣꯛꯄꯅꯤ꯫ ꯂꯨꯔꯤꯕꯁꯦ ꯀꯀꯥ, ꯃꯥ ꯑꯩ ꯍꯦꯛ ꯎꯕꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯥꯡꯕꯒꯨꯝ ꯇꯧꯔꯒ ꯑꯗꯩꯗꯤ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯏꯅꯦ꯫ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯃꯥꯏ ꯄꯨꯛꯅꯤꯡ ꯐꯥꯊꯕ ꯃꯊꯧ ꯇꯥꯏ꯫ ꯁꯥꯎꯒꯦ ꯁꯥꯎꯁꯅꯨ, ꯅꯪꯒꯤ ꯅꯨꯡꯁꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯁꯦꯔꯤꯌꯦꯜꯒꯤ ꯋꯥꯔꯤꯗꯨ ꯉꯥꯏꯔꯦ꯫ ꯉꯁꯤ ꯂꯣꯏꯗꯧ ꯃꯥꯜꯂꯒ ꯊꯥ 2-3 ꯑꯗꯨꯝ ꯀꯣꯏꯊꯣꯛꯑ ꯃꯇꯝ ꯂꯦꯟ ꯂꯩꯕꯗꯣ꯫ ꯍꯣꯏ ꯃꯥꯅꯤ꯫ ꯃ꯭ꯌꯨꯖꯤꯛꯀꯁꯤ ꯙꯨꯝ ꯇꯅꯥꯅꯅ ꯙꯨꯝ ꯇꯅꯥꯅꯅ ꯀꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕꯗꯣ꯫ ꯔꯥꯖꯕꯤꯔꯅ ꯃꯥꯁꯨ ꯊꯝꯃꯣꯏꯁꯦ ꯀꯟꯗꯤ ꯀꯟꯃꯜꯂꯦ꯫ ꯃꯥꯅ ꯗꯦꯜꯂꯤꯗ ꯇꯝꯗꯣꯏ ꯃꯥꯟꯗꯅ ꯑꯩ ꯆꯠꯀꯦ ꯇꯧꯈꯤꯕꯅꯤ꯫ ꯄꯥꯕꯨꯡꯅ ꯃꯔꯣꯜ ꯑꯃ ꯗꯦꯜꯂꯤ ꯌꯥꯔꯣꯏꯅ ꯃꯅꯤꯄꯨꯔꯗ ꯅꯠꯇ꯭ꯔꯒ ꯆꯦꯟꯅꯥꯏ ꯑꯅꯤꯁꯤꯗꯩ ꯈꯜꯂꯣꯅ ꯍꯦꯛꯇ ꯙꯞ ꯇꯧꯏ꯫
ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯅꯤꯄꯨꯔꯗ ꯇꯝꯈꯤꯕ ꯃꯥꯜꯂꯤꯗ. ꯑꯗꯨꯅꯦ ꯀꯀꯥ, ꯑꯩꯁꯨ ꯀꯣꯟꯅ ꯈꯪꯉꯛꯄꯅꯤ. ꯑꯗꯨ ꯍꯥꯟꯅ ꯈꯪꯉꯝꯃꯗꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯖꯔꯝꯗꯧꯅꯤ. ꯃꯥꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯀꯥꯟꯗ ꯑꯣꯏꯔꯤꯅꯤ ꯃꯈꯣꯏ ꯃꯄꯨꯁꯤ ꯌꯥꯝ ꯐꯤꯡꯈꯤꯕꯗꯣ. ꯑꯩꯅ ꯍꯦꯛ ꯈꯪꯕꯗꯩ ꯑꯗꯨꯝ ꯐꯤꯡꯉ ꯂꯩꯔꯝꯃꯕꯅꯤ. ꯀꯣꯂꯦꯖ ꯄꯨꯟꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯍꯥꯏꯅꯦ. ꯑꯃꯅꯤ ꯁ꯭ꯋꯥꯏ ꯊꯣꯡꯒꯥꯜꯗ ꯂꯨꯝꯕ ꯂꯥꯛꯄ ꯍꯦꯟꯗꯣꯛꯇꯅ ꯃꯌꯨꯝꯗ ꯕꯥꯔꯇꯣꯟ ꯄꯤꯕ ꯁꯥꯔꯒ ꯆꯪꯁꯤꯜꯂꯛꯂꯦꯅ ꯏꯔꯥꯡ ꯊꯣꯛꯅꯈꯤꯕꯅꯤ. ꯕ꯭ꯔꯣ, ꯑꯁꯤ ꯐꯤꯕꯝꯁꯤꯗ ꯌꯣꯛꯂꯤꯕꯅꯤꯅ ꯅꯪꯒꯤ ꯆꯥꯟꯁ ꯂꯩꯔꯤ. ꯃꯥ ꯀꯩꯁꯨ ꯑꯇꯣꯞꯄ ꯀꯣꯏꯔꯝꯃꯣꯏꯗ. ꯅꯪꯒꯤꯗꯃꯛ ꯁꯦꯟꯅꯕꯤꯕꯅꯤ ꯈꯟꯗꯣꯛꯑ ꯂꯣꯏꯔꯦ, ꯅꯠꯇ꯭ꯔꯥ? ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯥꯔꯕꯤꯒꯤ ꯐꯣꯟꯗꯣ ꯚꯥꯏꯕ꯭ꯔꯦꯁꯟꯒ ꯂꯣꯏꯅꯅ ꯃꯈꯣꯜ ꯍꯧꯅ ꯈꯤꯡꯂꯛꯑꯦ. ꯗꯦꯕꯤꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯅꯤꯇꯤ ꯑꯣꯏꯔꯝꯗꯅꯀꯣ, ꯄꯥꯏꯈꯠꯂꯨ. ꯀꯥꯏꯗꯩ ꯅꯝꯕꯔ ꯂꯧꯔꯤꯅꯣ ꯍꯪꯉꯨ. ꯔꯥꯖꯕꯤꯔ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ, ꯀꯥꯏꯗꯩ ꯅꯤꯇꯤꯅꯣꯗ, ꯁꯤꯗꯤ ꯃꯥꯗꯔꯅꯤ ꯀꯣꯜ ꯇꯧꯔꯛꯏꯁꯦ. ꯗꯣꯔꯦꯟ ꯀꯣꯜꯗꯨ ꯍꯦꯛ ꯄꯥꯏꯔꯛꯄꯒ, ꯍꯥꯏ ꯊꯣꯏꯕ, ꯅꯪ ꯀꯗꯥꯏꯗ ꯂꯩ? ꯔꯥꯖꯕꯤꯔ ꯐꯣꯟ ꯁꯀ꯭ꯔꯤꯟꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯒ ꯅꯥꯀꯣꯡ ꯃꯌꯥꯗ ꯑꯃꯨꯛ ꯊꯝꯃꯤ. ꯌꯨꯝꯗꯩ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯌꯦ ꯄꯥꯕꯨꯡ. ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯂꯤꯆꯠ ꯁꯥꯖꯠ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯛꯂꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯌꯨꯝꯗ ꯍꯜꯂꯛꯇꯣꯏ ꯋꯥꯠꯂꯤꯕ꯭ꯔꯣ? ꯂꯥꯛꯄꯒ ꯗꯦꯕꯤꯠꯀꯁꯨ ꯌꯥꯎꯔꯤꯌꯦ ꯄꯥꯕꯨꯡ. ꯃꯈꯣꯏꯁꯨ ꯊꯦꯡꯉꯤ. ꯃꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣꯅ ꯍꯥꯏꯌꯨ. ꯃꯃꯥ ꯂꯩꯇ꯭ꯔꯣ? ꯂꯩꯅꯦ, ꯁꯦꯔꯤꯌꯦꯜ ꯌꯦꯡꯉꯤ. ꯑꯩꯉꯣꯟꯗꯒꯤ ꯇꯧꯔꯛꯄ ꯀꯣꯜꯗꯤ ꯅꯪ ꯄꯥꯏꯔꯛꯇꯣꯏ ꯃꯥꯟꯗꯦꯅ ꯅꯃꯥꯗꯒꯤ ꯇꯧꯔꯛꯄꯅꯤ. ꯅꯣꯡ ꯅꯤꯅꯤ ꯌꯨꯝꯗ ꯍꯜꯂꯛꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯝꯕ꯭ꯔꯣ? ꯍꯥꯏꯔꯝꯕ꯭ꯔꯕ ꯅꯪꯕꯣ? ꯔꯥꯖꯕꯤꯔ ꯋꯥꯈꯜꯗꯅ, ꯀꯥꯏꯗꯩꯅꯣ ꯄꯨꯂꯤꯁꯀꯤ ꯋꯥꯍꯪ ꯑꯔꯣꯏꯕꯤꯗ ꯇꯧꯁꯤꯜꯂꯛꯏꯁꯤꯅ. ꯊꯣꯏꯕ, ꯃꯇꯝꯁꯤ ꯐꯠꯇꯦ. ꯅꯪ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯀꯦꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯇꯝ ꯃꯤ ꯀ꯭ꯔꯤꯛ ꯏꯟꯅꯕ ꯇꯟꯖꯥꯗꯣ ꯑꯗꯨꯗ ꯆꯠꯂꯨ. ꯑꯊꯦꯡꯕ ꯍꯥꯏꯁꯤꯅ ꯑꯐꯕ ꯑꯝꯇ ꯄꯨꯔꯛꯈꯤꯕ ꯂꯩꯇ꯭ꯔꯕꯅꯤꯅꯦ. ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯄꯥꯕꯨꯡ. ꯄꯨꯡꯈꯥꯏꯃꯩ ꯃꯅꯨꯡꯗ ꯌꯨꯝꯗ ꯌꯧꯔꯛꯅꯕ ꯇꯧꯀꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯑꯁꯥꯎꯕ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯅꯤ. ꯍꯣꯏ ꯄꯥꯕꯨꯡ. ꯑꯅꯤꯗꯨꯁꯨꯅꯦ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ ꯍꯥꯏꯌꯨ. ꯃꯃꯥ ꯃꯊꯟꯇ ꯂꯩꯌꯦꯗꯥꯏ ꯗꯦꯕꯤꯠꯇꯣ, ꯃꯥꯁꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯗꯤ ꯐꯗꯧꯅꯤꯀꯣ. ꯍꯣꯏ, ꯃꯥꯁꯨ ꯍꯥꯏꯔꯒꯦ. ꯃꯥꯒꯤ ꯐꯣꯟ ꯋꯥꯔꯤ ꯈꯨꯁꯥꯗꯨꯗ ꯑꯍꯨꯝꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯝꯃꯤ. ꯈ꯭ꯋꯥꯏ ꯑꯍꯜ ꯑꯣꯏꯔꯤꯕꯗꯨꯅ ꯍꯥꯟꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ. ꯅꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯅꯕꯅ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯈꯣꯏꯅꯤꯁꯨ ꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯍꯥꯏꯌꯣꯅ ꯍꯥꯏꯔꯛꯏ. ꯃꯇꯝ ꯐꯠꯇꯦ. ꯅꯈꯣꯏꯒꯨꯝꯕ ꯆꯍꯤꯒꯤ ꯀꯦꯁꯁꯨ ꯑꯉꯛꯄ ꯐꯪꯅꯅꯤ ꯂꯥꯛꯏꯁꯦ. ꯑꯗꯨꯗ ꯄꯨꯜꯂꯝꯕꯒꯤ ꯆꯦꯟꯅꯔꯝꯂꯦ. ꯑꯗꯩ ꯂꯝꯕꯤꯗ ꯒꯥꯔꯤ ꯂꯥꯛꯇꯣꯏ ꯇꯧꯔꯝꯃꯤꯒꯨꯝꯕ. ꯂꯥꯛꯄꯅ, ꯏꯁꯥꯒꯤ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯩꯈꯣꯏꯅ ꯃꯤꯒꯤꯗꯤ ꯂꯥꯛꯄꯩ ꯋꯥ ꯂꯩꯇꯦ. ꯃꯤꯅ ꯅꯣꯏꯒꯨꯝꯕꯗꯒꯤ ꯒꯥꯔꯤ ꯂꯥꯛꯄꯤꯈꯤꯕꯒꯤ ꯀꯦꯁꯅꯤꯅꯦ. ꯔꯥꯖꯕꯤꯔ ꯄꯥꯈꯠꯅ, ꯀꯀꯥ, ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯦ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯃꯤꯍꯨꯜ ꯑꯃꯗꯤ ꯇꯧꯕꯅꯤ. ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ. ꯍꯣ, ꯐꯖꯅ ꯆꯠꯂꯨ. ꯅꯣꯏ ꯑꯍꯨꯝꯃꯛ ꯌꯧꯕꯒ ꯄꯥꯎ ꯄꯤꯔꯛꯎꯀꯣ. ꯗꯦꯕꯤꯠꯅ, ꯅꯇꯨ ꯂꯩꯃꯁꯨ ꯎꯅ ꯐꯪꯗ ꯅꯄꯥ ꯁꯥꯊꯤꯕꯅꯁꯨ ꯀꯧꯕꯤꯔꯛꯄ, ꯇꯥꯎꯃꯩ ꯐꯠ ꯊꯠꯂꯒ, ꯅꯪꯒꯤꯗ ꯊꯣꯛꯇꯕ ꯑꯣꯏꯌꯨꯀꯣ. ꯅꯨꯡꯁꯤꯅꯕꯩ ꯃꯇꯥꯡꯗ ꯆꯦꯛꯁꯤꯟꯕ ꯅꯨꯄꯤ ꯊꯦꯡꯅꯕꯁꯦ ꯃꯔꯤ ꯆꯠꯄꯅꯤꯀꯣ. ꯍꯣꯏ ꯀꯀꯥ. ꯑꯍꯨꯝꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯊꯥꯗꯨꯅ ꯃꯁꯥ ꯃꯁꯥꯅ ꯄꯨꯔꯛꯄ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ. ꯇꯥꯎꯃꯩ ꯒꯦꯠꯇꯨ ꯂꯣꯟꯁꯤꯜꯂꯒ ꯌꯨꯝꯔꯣꯝꯗ ꯆꯪꯉꯛꯄꯗ ꯅꯤꯇꯤꯗꯨ ꯇꯦꯔꯦꯁ ꯃꯊꯛꯇꯒꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯔꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯥꯎꯃꯩꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯇꯥꯎꯃꯩ ꯃꯈꯣꯜ ꯍꯧꯅ ꯂꯥꯎꯔꯛꯏ. ꯏꯃꯥ! ꯖꯥꯟꯗꯣ ꯃꯄꯥꯟ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯔꯗꯨꯅ, ꯑꯁꯨꯛ ꯅꯛꯅ ꯎꯔꯤꯕ ꯑꯩꯕꯨ ꯑꯗꯨꯛ ꯍꯧꯅ ꯀꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯇꯥꯎꯃꯩ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯂꯒ, ꯆꯍꯤ ꯌꯥꯝꯖꯔꯁꯨ ꯃꯤꯍꯨꯜꯁꯤꯅ ꯁꯨꯗ꯭ꯔꯗꯤ ꯏꯃꯥ ꯀꯧꯕ ꯇꯥꯕꯅꯤ. ꯑꯉꯥꯡꯈꯩ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯅꯪꯉꯣꯟꯗ ꯅꯪꯅ ꯑꯗꯨꯛ ꯈꯪꯂꯤꯗꯤ? ꯑꯉꯥꯡꯈꯩꯅ ꯍꯥꯏꯔꯝꯕ ꯅꯠꯇꯦꯗ. ꯃꯊꯛꯇ ꯊꯥꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯨ ꯁꯝ ꯊꯥꯗꯣꯛꯑꯒ ꯅꯨꯄꯤ ꯂꯦꯞꯄ ꯎꯔꯗꯤ ꯀꯅꯥꯅ ꯈꯪꯉꯣꯏꯗꯣꯏꯅꯣꯅꯦ ꯏꯃꯥ? ꯀꯗꯥꯏꯗꯩ ꯅꯨꯄꯤ ꯃꯁꯝ ꯊꯥꯗꯣꯛꯄꯤꯅꯣ? ꯀꯥꯔꯟ ꯉꯥꯡꯒꯅꯨ ꯀꯣ. ꯏꯃꯨꯡꯗ ꯆꯪꯅꯕ ꯇꯧꯁꯤ. ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯂꯕꯅꯤ. ꯐꯃꯨꯡ ꯆꯪꯉꯅꯤ. ꯑꯩꯁꯨ ꯏꯃꯥꯒꯤ ꯆꯥꯛ ꯇꯣꯛꯄꯩ ꯀꯣꯜ ꯂꯤꯛꯇꯣ ꯂꯣꯏꯁꯤꯜꯂꯒ ꯐꯃꯨꯡ ꯆꯪꯉꯒꯦ. ꯇꯧꯔꯣ. ꯍꯌꯦꯡꯗꯤ ꯅꯪꯁꯨ ꯁꯨꯇꯤ ꯅꯠꯇꯕꯅꯤꯅ ꯊꯕꯛ ꯉꯟꯅ ꯆꯠꯇꯣꯏ ꯑꯣꯏꯔꯤꯅꯤ. ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯃꯦꯟ ꯗꯣꯔꯗꯨ ꯄꯨꯅꯥ ꯊꯥꯖꯤꯜꯂꯝꯂꯒ ꯀꯤꯆꯟ ꯔꯣꯝꯗ ꯃꯃꯥꯅ ꯆꯥꯔꯝꯕꯒꯤꯗꯨ ꯂꯣꯏꯁꯤꯟꯅꯕ ꯆꯪꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯀꯨꯏꯅ ꯐꯨꯝꯗꯨꯅ ꯊꯝꯂꯨꯕ ꯋꯥꯔꯤ ꯂꯤꯊꯣꯛꯄ ꯍꯧꯔꯨꯕꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯥꯒꯤ ꯂꯦꯝꯕꯤꯕꯨ꯫
ꯌꯨꯝꯗ ꯏꯃꯥꯟꯅꯕ ꯑꯅꯤꯈꯛ ꯂꯩꯕꯗꯣ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯏꯆꯤꯛ ꯆꯤꯛꯄꯁꯨ ꯌꯥꯎꯗ꯭ꯔꯣ? ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯦꯗ, ꯅꯨꯡꯇꯤꯒꯤ ꯆꯤꯛꯏꯕꯅꯤ. ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯀꯥꯟꯗ ꯏꯆꯥ ꯀꯥꯏꯗꯣ ꯂꯩꯔꯛꯂꯗꯤ ꯈꯔꯁꯨ ꯂꯥꯡꯉꯛꯄ ꯌꯥꯏ. ꯆꯣꯍꯦ, ꯑꯁꯤꯕꯨ ꯋꯥꯅꯤ ꯀꯥꯏꯅ ꯉꯥꯡꯉꯤ. ꯌꯦꯡꯕꯧꯅꯕꯗꯧꯅ ꯇꯧꯏꯀꯣ. ꯃꯌꯦꯛꯇ ꯑꯣꯏꯔꯕ ꯋꯥꯅꯤ. ꯁꯤꯗ ꯂꯥꯟꯅ ꯈꯟꯐꯝ ꯊꯣꯛꯇꯦꯗ. ꯑꯇꯩ ꯂꯥꯏꯔꯤ, ꯅꯨꯡꯇꯤꯒꯤ ꯏꯃꯥꯒ ꯑꯩꯒꯅ ꯆꯥꯕꯩ ꯀꯣꯜꯂꯤꯛ ꯑꯩꯅ ꯂꯣꯏ ꯐꯦꯡꯉꯤꯁꯤꯗꯤ ꯅꯪꯗꯤ ꯇꯥꯕꯗ ꯌꯦꯡꯃꯧꯅꯕ꯭ꯔꯥ? ꯑꯗꯨꯒꯤꯗꯤ ꯇꯧꯗꯦꯗ. ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ. ꯅꯤꯡꯉꯣꯜ ꯑꯃꯇꯪ ꯌꯥꯎꯔꯝꯃꯁꯨ ꯍꯥꯏꯅ ꯈꯟꯕꯤꯕ ꯌꯥꯎꯏ. ꯌꯥꯎꯔꯝꯃꯁꯨ ꯑꯗꯨꯝ ꯇꯧꯅꯤꯗ. ꯏꯁꯥꯒꯤ ꯏꯊꯧꯅꯤ ꯈꯜꯂꯒ ꯅꯤꯡꯉꯣꯜ ꯄꯤꯕ ꯍꯥꯏꯕ ꯂꯩꯇꯦ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗꯗꯤ. ꯍꯥꯏꯁꯤꯅꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯗꯧꯔꯤꯅꯦ. ꯏꯃꯥꯁꯨ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏꯍꯟꯗꯣꯏꯅꯤ. ꯑꯩꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯗꯤ ꯑꯗꯨꯝ ꯄꯥꯡꯁꯤꯜꯂꯛꯀꯅꯤ. ꯅꯍꯥꯟ ꯑꯩꯅ ꯄꯤꯈꯤꯕ ꯑꯦꯟꯁꯥꯡꯗꯨꯗꯤ ꯏꯃꯥꯗ ꯄꯤꯖꯕ꯭ꯔꯥ? ꯃꯗꯨ ꯍꯦꯛ ꯆꯥꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯉꯥ ꯊꯣꯡꯒꯗꯣꯏꯅೋ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯂꯩꯔꯒ ꯄꯤꯈꯤꯁꯤ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯕꯅꯤ. ꯌꯥꯝ ꯍꯥꯎꯔꯨꯔ ꯃꯥꯜꯂꯦ. ꯃꯄꯥ ꯆꯥꯅꯈꯤꯕ ꯑꯣꯏꯔꯤꯅꯤꯗ. ꯉꯥꯍꯤꯡ ꯍꯥꯏꯔ ꯅꯝꯗꯦ, ꯉꯥ ꯍꯥꯏꯔ ꯃꯁꯥ ꯃꯨꯜꯂꯤ. ꯑꯄꯤꯛꯄ ꯑꯉꯥꯡꯁꯨ ꯃꯗꯨꯒꯤ ꯃꯍꯥꯎꯗꯨꯗꯤ ꯈꯪꯉꯅꯤꯗ. ꯑꯩꯅ ꯊꯣꯡꯕ ꯍꯧꯖꯤꯛꯇꯒꯤ ꯄꯥꯝꯕꯤꯔꯕꯅꯤꯅ ꯍꯌꯦꯡꯋꯥꯏꯗꯤ ꯍꯥꯎꯏ ꯍꯥꯎꯇꯦꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯥꯔꯔꯣꯏꯀꯣ? ꯏꯃꯥꯗꯤ ꯑꯃꯨꯛꯇꯕꯨ ꯉꯥꯏꯔꯤꯗꯅ. ꯑꯩꯗꯤ ꯇꯣꯏꯅ ꯆꯥꯔꯕꯅꯤꯅ ꯍꯥꯎꯇꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ. ꯅꯪꯅꯕꯨ ꯊꯣꯡꯉꯗꯤ ꯂꯣꯏꯅ ꯍꯥꯎꯏ. ꯇꯥꯃꯣꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯄꯪꯍꯥꯏ ꯍꯥꯏꯕꯅꯤ. ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯔꯦ. ꯑꯗꯣ ꯑꯩ ꯍꯟꯗꯛ ꯃꯔꯛ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯈꯪꯉꯁꯨ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯔꯥꯡꯅꯤ. ꯌꯨꯝꯒꯤ ꯑꯩꯅ ꯈꯪꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ꯭ꯔꯣ? ꯌꯨꯝꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ. ꯅꯪꯒꯤ ꯍꯣꯡꯂꯛꯄ ꯃꯑꯣꯡꯅ ꯑꯩ ꯅꯨꯡꯉꯥꯏꯍꯟꯗꯦ. ꯑꯩ ꯇꯥꯃꯣꯗ ꯍꯥꯏꯗꯨꯗꯤ ꯍꯟꯗꯛꯇꯤ ꯀ꯭ꯂꯥꯁꯁꯨ ꯆꯥꯡ ナꯏꯅ ꯌꯥꯎꯗꯕ ꯌꯥꯔꯔꯣꯏꯅ ꯅꯣꯇꯤꯁꯁꯨ ꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯏ ꯃꯊꯛꯇ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯀ꯭ꯂꯥꯁ ꯈꯔ ꯊꯦꯡꯅ ꯂꯣꯏꯌꯦ. ꯑꯩ ꯈꯪꯗꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯏꯕꯥꯅꯤ ꯂꯥꯞꯊꯣꯛꯅꯕꯒꯨꯝ ꯈꯜꯂꯤ. ꯇꯨꯝꯃꯦ, ꯆꯥꯔꯦ, ꯆꯠꯂꯦ. ꯇꯥꯃꯣ ꯈꯛꯇꯅꯤ ꯑꯩꯅ ꯈꯟꯕ. ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯈꯪꯂꯛꯄ ꯃꯇꯝꯗ ꯇꯥꯃꯣ ꯅꯠꯇꯕ ꯑꯝꯇ ꯎꯈꯤꯗꯦ. ꯎꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯇꯦ. ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ. ꯍꯌꯦꯡ ꯅꯆꯥ ꯌꯧꯔꯛꯂꯗꯤ ꯃꯥꯅ ꯍꯦꯟꯈꯤꯅꯤꯅꯦ. ꯏꯆꯥ ꯅꯨꯡꯁꯤꯕꯅ ꯇꯣꯉꯥꯟꯕ ꯑꯣꯏꯅꯤ. ꯇꯥꯃꯣꯒꯤꯗꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯗꯣꯏꯅꯤ. ꯀꯃꯥꯏ ꯑꯣꯏꯕ ꯌꯥꯗꯣꯏꯕ? ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯌꯨꯅꯦ. ꯏꯆꯥ ꯌꯥꯎꯔꯁꯨ ꯇꯥꯃꯣꯅ ꯀꯩ ꯆꯥꯔꯤ, ꯀꯩ ꯄꯥꯝꯃꯤ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯗꯣꯏꯅꯤ. ꯇꯥꯃꯣꯅ ꯄꯨꯛ ꯊꯟꯗꯅ ꯊꯕꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ. ꯊꯕꯛꯀꯤ ꯃꯊꯥ ꯁꯥꯕ ꯂꯩꯔꯁꯨ ꯑꯩꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ಮಿಕುꯞ ꯑꯅꯤꯃꯛ ꯌꯥꯅꯗꯨꯅ ꯑꯩꯒ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯂꯩꯗꯣꯏꯅꯤ. ꯅꯪꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯆꯤꯡꯅꯕꯁꯦ ꯍꯦꯛꯇ ꯀꯣꯛꯏ. ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯅꯪꯁꯦ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤꯕꯅꯤ. ꯑꯩꯗꯤ ꯃꯤꯇ꯭ꯔꯪ ꯇꯧꯕꯁꯨ ꯅꯠꯇꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯣꯏꯅꯖꯕꯅꯤ. ꯅꯈꯣꯏ ꯕꯕꯥꯗꯤ ꯏꯕꯥꯅꯤ ꯈꯪꯅꯩꯁꯦ ꯈꯪꯕ꯭ꯔꯣ? ꯏꯃꯥꯅꯗꯤ ꯌꯥꯏ ꯍꯥꯏꯕꯗꯥꯏ? ꯏꯃꯥꯗꯤ ꯇꯥꯃꯣꯒꯤ ꯃꯒꯨꯟ ꯈꯪꯕꯅꯤꯅ ꯂꯩꯕꯗ ꯋꯥꯈꯜ ꯆꯥꯅꯅꯤ ꯇꯣꯏꯅ ꯍꯥꯏ. ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯈꯪꯕꯗꯤ ꯃꯥꯜꯂꯦ. ꯊꯑꯣꯏꯅ ꯋꯥ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤꯌꯦ. ꯊꯥꯏꯅꯗꯤ ꯇ꯭ꯌꯨꯁꯟ ꯃꯐꯝꯗ ꯊꯦꯡꯅꯕꯗ ꯑꯩꯅ ꯅꯪ ꯊꯦꯡꯅꯔꯦ ꯀꯥꯏꯅ ꯍꯔꯥꯎꯅ ꯅꯣꯛꯂꯨꯅꯤ. ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯈꯣꯏ ꯕꯕꯥꯗꯣ ꯄꯤꯁꯨꯝ ꯑꯅꯤ ꯅꯛꯁꯤꯟꯅꯔꯒ ꯌꯦꯡꯉꯛꯄ ꯀꯌꯥꯅꯤ. ꯑꯗꯨꯗꯤ ꯇꯥꯃꯣ ꯈꯛꯇ ꯅꯠꯇꯦꯗ. ꯃꯇꯝꯗꯨꯗꯗꯤ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯝꯇ ꯌꯨꯝꯗ ꯂꯥꯛꯄ ꯌꯥꯗꯦ. ꯄꯨꯂꯤꯁꯀꯤ ꯋꯥꯍꯪ ꯍꯪꯅꯤ, ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯅꯤ. ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯍꯥꯏꯔꯒꯅ ꯆꯦꯛꯁꯤꯜꯂꯤꯅꯦ ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯀꯅꯤ. ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯆꯦꯛꯁꯤꯟꯖꯩꯅꯦ ꯍꯥꯏꯅ ꯍꯦꯛ ꯈꯟꯗꯣꯛꯑꯁꯤ ꯀꯩꯗꯧꯔꯒꯦ? ꯇꯥꯃꯣ ꯍꯣꯏꯗꯤ ꯏꯟꯁꯥꯡ ꯍꯥꯎꯋꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩ ꯍꯥꯏꯒꯦ? ꯋꯥꯈꯜ ꯇꯤꯟꯅꯩ ꯍꯥꯏꯕ ꯈꯪꯉꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯣꯔꯦꯟꯗꯤ ꯄꯨꯁꯤꯜꯂꯛꯈꯤꯅꯨ, ꯌꯨꯝꯒꯤ ꯐꯤꯕꯝ ꯅꯥꯇꯩ ꯈꯔ ꯆꯥꯗ꯭ꯔꯤꯅ ꯍꯥꯏ. ꯂꯦꯝꯕꯤ ꯁꯤꯊ ꯁꯤꯊ ꯅꯣꯛꯂꯛꯏ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ. ꯑꯗꯨꯗꯤ ꯇꯥꯃꯣꯗꯤ ꯀꯩ ꯍꯥꯏ? ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯟꯈꯤꯒꯦ, ꯊꯕꯛ ꯃꯆꯥ ꯑꯃ ꯐꯪꯅꯕ ꯑꯦꯛꯖꯥꯝ ꯈꯔ ꯊꯥꯈꯤꯅꯤ. ꯑꯗꯨꯏ ꯃꯇꯨꯡꯗ ꯑꯣꯏꯕ ꯌꯥꯕꯗꯣ ꯃꯇꯥꯡ ꯆꯥꯅ ꯍꯧꯗꯣꯔꯛꯀꯦ ꯍꯥꯏꯔꯒ ꯈꯨꯝꯂꯤꯕꯅꯤ. ꯏꯃꯥꯅꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯥꯕꯤꯕ꯭ꯔꯣ? ꯃꯥꯒꯤꯗꯤ ꯍꯧꯖꯤꯛꯃꯛ ꯄꯨꯁꯤꯜꯂꯛꯇ꯭ꯔꯗꯤ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤꯗ. ꯑꯗꯣ ꯅꯪ ꯏꯃꯥꯕꯨꯗꯤ ꯂꯨꯅ ꯇꯧꯀꯣ. ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯂꯩꯗꯧꯕ ꯌꯨꯝꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯖꯥꯟ ꯃꯤꯔꯥꯏ ꯅꯥꯏꯒꯅꯤ ꯈꯜꯂꯤꯔꯣ? ꯈꯟꯗꯦꯗ ꯑꯗꯨꯒꯤꯗꯤ. ꯂꯩꯃ, ꯅꯪꯅ ꯈꯪꯗꯕꯩ ꯋꯥꯅꯤ.
Imase baji na ngana hundoklamba matamda mapamromgi sagai natai baziromgi sagai natai mayamna naha oiri tungi lambi khalluko toina haiba matamda ichanupa leiri haina sikhang khanglaga aigidamak atopa migi wa tadana aibu chawnaba yoglakpani imana tamoda nungsi jabadudai tadana ainasu imabu nungsina loinagani harauba nokpa kaururaba imase aina khara makhaydi phanghale aduba nongmadi mamau nupi oina nangna lakpa numitudagi hena makalambo oihansiko oihanse khudingmak aikhoini tanase imada nakong sagadaba thabak amattasu tawrisi aingondagi hena matik chaba ama nakande haijilaga nangse aingondagi lapna pukhidra haina amuksu pakatpa phaw asuk chena khariba sambalsida kanasu haijilakpa ngambai matik leite hauna chaw matam chana tum nungaiba wakhalda khal aise tamoge tum lengdana leiradawni masi hairaga anidu yengnaduna nokmine Mikup asida thokiba thaudokum taumai ngahakti mondrangduda maithongdu minok tamlu pocketagi phone du vibration lakpada maithongge minoka loina swai mangke oh aigi wakhal oiraba hojik aigi naksida aidi lembi leiraboi khaluraba matam nangbu kayam kuina aigi awa nungaisida sagonakini magi ningsing wari mayamse ai khaktada oihanbiyuko lembide aigi oiba khuding akau pare chanba oikrasana ngahak choiro lonjabado phone du vibration amuka lakpana fatlau thoktuna yenglami ihe lakpani ni side kaka aiko yumda loin yonarena haige tawani fare ai shunoigi call ngairambani David phone off takrabani aduga RBD mokhoi father ga discussion hour oidoirani call taruktoy mandre message pudi tharambani kakada haibiyona no yore haibasi nungairi pothanaba tawroko kaka su thabak khra loisilaga pothanaba tawradoini case ki thabak sugadoini ne okay kaka thamage good night good night my boy case suba kai hojik call khak pheng thabai aruba thabak ni tawdoisi macha oiba singna mama mapa kirapna chatpasi chahida leite duni ngasaida nupi lumbada pharamba thaunado mayum yorakpadadi ituk thakre mama mapa changdana mabu wahang pahang chathagadoi tawri chenfam su leite kalengi asaba sida matha saba amaso haple duni mamta na haure thoiba nang nahan makhaiga manadaba lichat hajat chatlisi ai khoida kari nungai tabale lekai mina mama da kai bautam silaino hai wa thaidok na batawgano nangna lamchat honglaga lekai mida taisenbagi kari mathawdage nahawaisu noina chado gari machada ahum namjala tonga chatkibani harakpa leikhradudi adugi matam henkre aina hangise khum kai nungai taba leige kushu thudokpa leitena Dorian makha tare yumgi jaksu inthi jana chade haibadai sukcha chade haibaga manai da makhoi paw mama aibu ngasai chakhidai namanabagi hajing pot yoramdai daini nangna chak chaboi chadaboi tawraise mama adudi lohongbai thabak nom chatpada mukhoi dai dum chari ena haidudi hai mana haisi chumbra mamta hena asawbagi e hapnaba hotnai yumda spoon ama taba phaulau khattaba bottle phaina leibada yongkhatkani khangdaba mana kai mating pangamdoino mapana thoiba mapalamda awangba thaki gyan lawsing lawnaba lairik tamba tharuri aduga karigino nangna aikhoi anido oidaba ngangnaba hotnarise kaida lakpa waoidoino ai bhap tawa ngamdreda hai thoiba aise nangbu pokpa napani ichana aranba thabak tawrurasu napada singna hai ichagidamak ai leiri mamta su mathwai wajana haiko nang paw nangamdaba leitiye Rasbir wakhaldana aibu tamchagi maramda hairasirani nupi masana yadringai mangol karuge hairaktana wa muk thoknaradi kamdoba mamta machagi matauda chingnana khanjai masibu mangonda tanaramba nupido luhongkhibadagi wakhal laina nabani haisi makhoi pawngda haibana phadoira
Soidaba landaba ngamba kanasu leiteni. Magi matang matamni. Hayo. Kanada kai aranba taurure. Asingbani paw. Ai kanada su landkiba soiruba leite. Amukta tawdaba maungda kaigino. Ichana secretary tawmaigi manakta ngasi nong nini si toina chatliba. Rasbir ingak-ngakna. Secretary tawmayaba. Ngasayda suni. Nangna nungshitki mangthana thawkiba garido. Aina nungshit matung inaba makai thawraga inarakpada nang tawmaigi thongalda gari khamhobani. Mamta warido ingaw ngawre. Ngai kone makhoi paw. Kari club ki secretary oidoino. Nang paw na haise imada singnong da hayu se ibungo. Hojikan lekai mi khai achum aran khangda khai sengto otobado ichada sudawre irawani. Hai, club ki secretary na tiaina haribasi. Adudi makhoi paw karam organization ki secretary oidoino mi. Aina hariba misaksidi najanupana hena khangamani. Secretary, Department of Justice paiba misakni. Rasbir mapabunggi wahaiduda ngakpana kham thengkre. Pabungna haise achumba oidoiro. Ichana kanada kai lalubaino. Nangna tawmai unaba chatlibadubo. Ipana chattuna lale dandido aingondo oina piyo hairaga adum kupsinba yaraba case amagidamak nangna tawmaigi manakta karigina thanta chatli. Pawang adumba chenaba yaba thabak amta tawkiba leiti. Aduga kakana ma adumba phamama pai haishu haidi. Aidi icham chamba loyarni haina khalubani. Mamta khangning ningsingai. Yum palu ya khitraba tawmaido oidoira makhoi paw. Mani. Magidani. Najanupana chatlamlisi. Mamaga su khangnabro. Khangnai ne. Aikhoi thaina dukan plot ki yetsina khibada mana mateng pangki. Adui mathakta Manipur pumba ma khangdaba bu leiramoi. Rasbir pakhatpana masadu tawfam khangde. Pukning mawol ni khalliba. Aina idam chalumba chatlise yumda muk paw yorukte jala. Nanga maga lunga sunati. Tawmaidi nupi shu thide macha su yokpai paw leite. Karom de haijindana khangnaruriba no wani. Paw. Asengmado ai haige. Saudi saw. Bender amakakta thengnabani. Mamta ngakpana kham thengkre. Kariya. Ichadi bender da yu thakpa changlaboire. Bender drive chatpada thengnabadagi tawmaida kanbiyona soidana changjaba oiramnine. Nati adumba kem leite. Kaka su chumna adum hidak thamba. Aidi achapo chagina changubani. Hai. Bender da kanana chapo chaba changnai. Mama, loirabani ko. Nangi nachanupa mangba stage tangkhai chalabani ko. Nati. Nang yudo thaktaba yade hairasu noi hojikan ki hotel phajaba yam leiradai. Aduda changaga thakpa kaidogeba. Hai, pikta pikpa ngangsu nate thoiba. Nangna tawrisi aikhoi karimta khandabani. Yu sisu thaktramakti yadabro. Mamta changsinduna machabu manam nami. Hojikidi yu manam namdene se. Nongma khakto soidana thakubani khalagane. Ai chakna leirage ko. Mama, Pawang, ai soikre. Matungda amukhana tawjar. David ka lakpagasu yawbro. Hera makhoi paw, yawge yawrito. Migi machaduda kai hairuge haibano. Ngangningba khudingne nachasida oina waro. Ngai khone. Tawmaina nangbu bender da uraga chairaktrina karigi. Ma hana wari saba mathau tai. Kakadi Pawanggi mingju hangakte akhoidi chumna khaki tinaba nungaibaduda mana su makhoida ko o harakpaga mapa chana duna chatlubani. Chaibai waridi amta yaude. Phana oiduna su maram chadini. Ai maga unaraga wari sadokpanadi soidana phagani. Rasbir pakhatna. Mama, Pawang kem haidabana pharoidro. Mamta su saurangnana. Moi Pawang sune kai haige haino. Nanga bender da thengnaidu nachanupani hairaga imungsigi ijatse lukmaida hapke hairo. Hai, kuna khanglakpa numittadi ikai phirup adum khumdoi leirene. Matang matamduda ngangnaba yaba wani. Karimta hodokpiruno ko. Nasagina thaudoina mai onchalu thoiba. Ko, nanga chahi manadaba ahalduga loinaganu. Gyan losingdine yam leibani.
ꯅꯆꯥꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯉꯩ ꯑꯣꯏꯔꯗꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯊꯥꯕ ꯌꯥꯏꯅꯦ ꯑꯗꯩ ꯊꯕꯛ ꯃꯥꯟꯅꯗꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯍꯟꯕꯁꯨ ꯅꯠꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯤꯕꯁꯤꯗ ꯆꯍꯤ ꯃꯥꯟꯅꯗꯕ ꯃꯈꯣꯏꯅꯤ ꯂꯣꯏꯅꯔꯒ ꯀꯩꯗꯧꯅꯤ ꯍꯥ ꯊꯣꯏꯕ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪ ꯇꯥꯎꯃꯩꯒ ꯂꯣꯏꯅꯒꯅꯨ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯑꯅꯝ ꯀꯟꯕ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯅꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯔꯤꯗꯣ ꯅꯪꯁꯨ ꯁꯣꯏꯗꯅ ꯑꯗꯨꯒꯤ ꯑꯅꯝ ꯀꯟꯕꯗꯣ ꯂꯧꯔꯛꯑꯗꯤ ꯑꯁ 이마디 망자리. 그까기수 인도음자 아무디 레이러메 하이. 낭원데수 와리도 사라브라. 뿌라디 나띠다. 하이펫 레이러메 하이바카. 아두 가이나바다기 아둠 나이톰 다키바네 하이. 토이바 미기 호키바 와리데 얌수 야우르누다. 낭 파우나 하이수 하이바니. 낭가 마가 뿐가노. 아한바 탱나키바 몽두수 파자바 와리. 아이코이 이까이고. 라스베르 마마나 하이바데 힉톡ꯄ ꯉꯝꯖꯗꯦ. ꯍꯣꯏ ꯃꯃꯥ ꯐꯔꯦ ꯐꯔꯦ ꯆꯥ ꯈꯔ ꯆꯥꯗꯧ ꯂꯩꯇ꯭ꯔꯦ ꯅꯐꯤ ꯍꯣꯡꯉꯒꯅꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯊꯣꯏꯕ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯒꯤ ꯆꯥꯛꯈꯣꯝ 3 ꯈꯛꯇꯤ ꯆꯥꯈꯣ. ꯍꯣꯏ ꯆꯥꯒꯦ ꯃꯃꯥ.